Sering kilai naken thagi marunda hai balai kwai tara ke mangda lanthok chabagi tanjado miko sidamak oire hari bamiko basida aigi maigai dagi amadi London segi khwaina khangna biba nawar corridor siluk ki maigai dagi hari bas siluk segi maigai khuting makki tengbang dagi aina ngasi khudong chaba si phamjabani hari ba khudong chaba sida kwai tarana ai thak thongbo ja sing ai imanaba amadi ai nausing oba ja sing London sigi intellectual kaya ai bi kaya isan ise kaya loina satra satri kaya maruna saruk jabiba ai punsigi khoi tara gi lamang to sen jare hanai hang bakta dai phongdok sari ngasigi naken thagi marunda hariba lalibasi tasamba makti panbada matam mangkani adobo ai samlat na ai wahai manitan tamjage ai sahitya rongi literature ki hariba meng khagi miyoi mati natabani ai profession ai pokjak tanpham atopa department ani atopa way ani adobo matam kharagi mangdagi ai so sahitya gi lam sida sahitya si Lerang lekol ni kanjaraga lekol magai somda tapna miyeng amakak adum laksabudani aduna sumi lali khangdana ina dum noma ge sereng kara khochan jaraga isen jaraga laire asina sereng gi jumpham ni kanjaraga khaiba sereng kara si aina phai tara gi mamangda lanthong na gi sem sajabasida phai tara gi achauba nungsir mamiyeng amadi ashirba soidana ai phangjare khanjai adumana khwai tarana tinbirabani ai lamang ton sinjare hairiba laiasi iba matamda khwai su khambiri nahona panjabadi nate haje ki taibang mapuna sembiriba malang sida haje maksi ekoina khantaba taragadi nagan thagi ritu haibado haje mak aduma maroi hairiba ritu jai ngaijarapani lolana aina pangdabani haigadra larik saina mapung phana puthuk jarapagi tungda thajat kharasu ai yumda laikibani adubo masidi aigi wakan aigi thamoi khwai taragi tembang bire harga masidi phongdok pa phambali tajatu isona susidi re haina in lojai ai isor bu taibang mabu kaujaro ai hariba sereng sida larik sigi maminga jat manana lamai hubuda nagen thagi marumda haiba sereng masam tujawi khwai tarana tanja phambada dumiyang thambigani haisai thajaba thamjai hariba sereng asimak aigi punsigi struggle kaya gi marakta matam macet kaithok jaraga tan kun March ki lising ani ga tarani thoi hariba adugo manumita sereng asi khochin jakibani adugo ngasidi hariba sereng da khwai taragi mamangda presentation tamjabagi natraga khwai tarada panana bagi khutong sabado ishon sinbiran khwai tarana matam pabiba matamda lamai humbugi naken thagi marum hariba sereng da dom biang thambigani habise thajaba thamjai aigi punsida ai isambang na ai thajaba phangde haibadi aidi medical department da chaurpani hingakpani loyana object so don gi mai gai da khwai taragi seba matam ne lautar bodi dum phangjari duba saitagi lam gi totally natabani adobo amawa phai ai su dum changchan lakana aigi punsida ahan bada 2022 ki 31st March ke tangtara ga matho kudra ga mathoi lising ani ga kunithoi ga ai punsigi ahan ba sereng gi lagi kudol imagi kuya ga hana so ai pungjaki paitara na so sohojok bibi ki ngasigi sidi ani sobani paitara na asilbar bibi gani hai sei thamoi da chena konjanjai dona na thajai ahon sobaki tamakso ai lagi ahum so simaga phongja ke haina sem saba makti lai kadri adu bai adon da kanna mak ai phongjang changchan jari asirbat biri gani ai gi samlapa wa pham se sa ga tension jage lona na ai gi wa pham se phongdong member thati hayam tri ngak pi gani ngasi gi ai gi lari phongbagi program sida ai gi corridor lamdam sigi paitara na khangba adu ba sangsta adugi president ekogi inawi kuma thosol presenat loina na handakta
inga ingengi nonglei nuksit lakdagi miyamna jamna wana lairang hairangi charani khanjaba adugumba miyo lamdam sigidi miyo lamdam sigidi inaw kuri sabab Biramani Dr. Biramani Singh Assam all Assam Manipuri Sahitya Parishad ki president amoy na kwai darana phangjaba lana nama phangnana bagi tama miyamna kari SPB kiba corporation PB kiba bombabo ai maigai dagi ko president gi kudang dagi ai miyam bu tarang object miyam ge sohojok ai punsi go na kaujero lona isamaki wakalon president amoy na phangnana ki wakalon ta aisu adumak ai phangbam thakpa hak amadi adhikar ai adumak sijina jaki jam nongai inga gi nongai nurchitagi jam wana khwai darana seshu oibire harga kan ki badu mahirang lairang gi charani Dr. Biramani aduna khwai darana noksibian tambiyo khunai gi khallaga mitai jati gi khallaga iram tam gi khallaga lonana Apex body oriba Manipuri Sahitya Parishad Assam ki tamak future ki brightness ki magida wakalon thambire harga Biramani da kwaitaran asirwad thambiru haibisimaga ai magida ki thamjari lonana aina harau taramna yamna ikai khonabaga lonana chanura khurjengloki lamdam asige samna raba graduate tapna nongma ki develop oi khalai ba khwai tara ki mangda popular oi khalai ba aiba maruena imai ben isen ge kanglok tagi phongphong sana ja kanna akan ba phongdang de khalai ba chanura khurjenglo adu ge president oi bi ba madam Jentry thakachai lonana ekhoi ge child literary ki mamangda adumak ta chauna phangdana leiraba adugumba aina mage kharadagi ai isai maugi mage dagi aina ma haina mingau jaba lakhibo dagi lengbi leiba ko inganda ma satis ai bhakti kachari mukka hanna lonana kogi khorogani dagi lengbi leiba koi jamang jaw kono makshi ai magai di amadi koridor ki magai dagi baton kacha bada kaddu bada harau na baton gi maman thambi bagal na ai ngonda nuksi miyang angal na masi matam jana masi ge highway pitak jangdan na sinja ba program masi dalang bira pagi tamak ai sigi laman tonchen jari hai hanjai matam da ai gi mang de tinbiri ba ai gi wajah sing yang bersing aiga jawbiri ai sen amati ai nausing jam namating thongna kaleski oja sing oibiramba kotha biraba amati itha de thajadana ikogi baskati thokjong ge bhagidon chai matho loina na ai madam Sabita pombo loina nongthingi sayang sajin nabada moderator obigada ba bagi jomnam ge oja irabantana denbirapa ai jan satina thamoida nungajai ayu angan badal ai bakti banya yakjang nungai rodre BP surprise hangga ke dana exam koi na res lauru bani aduna program se hau ko sukitan theda bani ado waja ira banda ki sab ko banda da ai evening ke program se kaya do hai bage wakan nungai ba mana pok na i haksan 50% haksan nungai ba hau kare asine aduna myam puna maktai individual mingona panjatra ke subjan jare mayam puna mangapi gani program nasi haupudagi logo pai tara nasuluk jabi gani har se thaje bathang teraga ai matang tension jare pai puna bu kara awjari lona ai function